ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯔꯣꯜꯅꯨꯡꯒꯤ ꯃꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 12 ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯅꯥ ꯑꯃꯗꯤ ꯅꯣꯕꯤꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯧꯅꯥꯅ ꯍꯥꯏꯔꯤꯕ ꯂꯣꯛꯇꯥꯛꯀꯤ ꯖꯒꯥ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯐꯥꯎꯕ ꯈꯪꯗꯕ ꯃꯐꯝꯅꯤ꯫ ꯊꯧꯅꯥꯒꯤ ꯂꯣꯏꯅꯔꯛꯂꯤꯕ ꯑꯃꯕ ꯅꯣꯕꯤꯟ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯦꯛ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯖꯒꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯃꯁꯥ ꯈꯪꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯕꯗ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯂꯤ꯫ ꯏꯪꯕꯗ ꯅꯠꯇꯅ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯏꯁꯣꯟ ꯁꯣꯟꯊꯕ ꯏꯇꯟ ꯇꯟꯊꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯣꯕꯤꯟ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯧꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯏꯁꯥꯁꯤ ꯏꯪ ꯏꯪ ꯂꯥꯎꯅ ꯏꯪꯊꯕ, ꯇꯟꯊꯕ, ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯅꯥꯅ ꯃꯥꯃꯥ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗꯕꯨ ꯆꯪꯂꯨꯕ ꯑꯃꯗꯤ ꯂꯩꯔꯨꯕ ꯇꯤꯃꯨ ꯑꯣꯏꯒꯦꯔꯥ ꯂꯥꯏꯃꯨ ꯑꯣꯏꯒꯦꯔꯥ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇꯃꯛ ꯁꯣꯟꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯝꯒꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯅ ꯂꯥꯏꯃꯨ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯊꯑꯣꯏꯅꯀꯤ ꯈꯜꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯃꯤꯅ ꯎꯕ ꯉꯝꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ꯫ ꯑꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯎꯍꯜꯂꯤꯕꯅꯤ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕ ꯇꯥꯔꯒꯗꯤ ꯀꯔꯤꯃꯠꯇ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯣꯏ꯫ ꯏꯄꯥꯛ ꯄꯥꯛꯄ ꯏꯁꯤꯡ ꯏꯄꯥꯛ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯏꯄꯥꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯋꯥꯅ ꯆꯤꯡꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯃ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯔꯥꯞꯄꯗ ꯍꯤ ꯍꯣꯟꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯁꯣꯝꯗ ꯍꯤ ꯍꯣꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯤꯈꯣ꯫ ꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯍꯤ ꯍꯣꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯤ ꯍꯣꯟꯖꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯁꯦꯝꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯂꯩꯕꯥꯛꯇꯕꯨ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯃꯤ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯃꯥꯃꯅ ꯈꯪꯂꯝꯂꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟ, ꯍꯣꯏ ꯐꯔꯦ ꯏꯕꯨꯡꯉꯣ, ꯈꯔ ꯊꯨꯅ ꯌꯥꯡꯅ ꯇꯧ꯫ ꯅꯪꯒꯤ ꯊꯕꯛꯁꯤ ꯑꯩ ꯈꯤꯔꯨꯝ ꯂꯥꯎꯏ꯫ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯁꯤꯜꯂꯛꯂꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯝꯃꯝ ꯃꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯅꯥꯅ, ꯐꯔꯦ ꯃꯥꯃꯥ, ꯑꯗꯨꯗꯤ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯕꯤꯔꯝꯃꯨ, ꯑꯩ ꯏꯔꯣꯟꯅꯨꯡꯗ ꯆꯪꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥ ꯍꯤꯗꯒꯤ ꯆꯕꯨꯡ ꯆꯣꯡꯊꯈꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨꯁꯨ ꯌꯥꯎꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥ ꯏꯔꯣꯜꯅꯨꯡꯗ ꯑꯗꯨꯃꯛ ꯂꯨꯞꯈ꯭ꯔꯦ꯫ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯅꯣꯕꯤꯟ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯥꯗ ꯌꯦꯡꯊꯕꯗꯗꯤ ꯀꯔꯤꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯂꯨꯖꯔꯕꯁꯨ ꯃꯝꯕꯅꯤꯅ ꯀꯔꯤꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯃꯍꯩꯅꯣ! ꯃꯥꯒꯨꯝꯕ ꯉꯐꯥ ꯆꯝꯐꯥ ꯈꯔ ꯇꯧꯔꯒ ꯂꯩꯕ ꯇꯤꯃꯨ ꯂꯥꯏꯃꯨꯗ ꯌꯥꯝꯅ ꯀꯤꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯃꯍꯩ ꯑꯁꯤꯕꯨ ꯐꯪꯖꯔꯤꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯊꯧꯅꯥꯁꯦ! ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯏꯔꯣꯟꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨꯗ ꯅꯣꯕꯤꯟꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯊꯧꯅꯥ ꯑꯁꯨꯝ ꯂꯨꯞꯊꯔꯛꯄꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯂꯩꯃꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯀꯣꯛ ꯀꯣꯛꯄ ꯏꯁꯤꯡ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯆꯠꯄꯒꯨꯝ ꯌꯥꯝꯅ ꯌꯥꯡꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ kaya ꯑꯃꯁꯨ ꯉꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯅ, ꯍꯩ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯀꯥꯗꯤ ꯄꯤꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯊꯧꯅꯥꯗꯨ ꯃꯨꯔꯨꯝ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯊꯧꯅꯥꯒꯤ ꯑꯀꯣꯏꯕꯗ ꯃꯈ꯭ꯋꯥꯡ ꯆꯥꯎꯗꯕ, ꯃꯉꯛ ꯆꯥꯎꯗꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯅ ꯉꯪꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯊꯧꯅꯥ ꯃꯝꯂꯕ ꯏꯁꯤꯡꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯝꯕꯤ ꯈꯪꯂꯕꯒꯨꯝ ꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯒꯥ ꯃꯐꯝ ꯑꯃ ꯌꯧꯁꯤꯜꯂꯛꯂꯦ꯫
ꯃꯍꯥꯛꯅ ꯌꯧꯁꯤꯜꯂꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯄꯨꯡ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯄꯨꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯊꯧꯅꯥ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯊꯧꯅꯥ ꯐꯝꯊꯔꯛꯂꯒ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯨꯕꯗꯒꯤꯗꯤ ꯂꯩꯄꯨꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯥꯡꯈꯤꯕꯒꯨꯝ ꯂꯩꯅꯥꯡꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯆꯈꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯄꯨꯡ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒꯗꯤ ꯂꯩꯄꯨꯡ ꯑꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯁꯅꯥꯒꯤ ꯄꯨꯡꯃꯥꯏ ꯑꯃꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯅꯥꯅ ꯃꯈꯨꯝ ꯀꯨꯞꯄ ꯁꯨꯔꯨꯡꯒꯤ ꯖꯒꯥ ꯑꯃꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ ꯁꯅꯥꯒꯤ ꯃꯈꯨꯝ ꯀꯨꯞꯂꯤꯕ ꯁꯅꯥꯒꯤ ꯄꯨꯝꯃꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯡꯀꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯧꯅꯥꯅ ꯄꯥꯏꯔꯤꯕ ꯆꯐꯨ ꯑꯗꯣ ꯃꯅꯨꯡꯗ ꯉꯪꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯣꯏꯂꯦꯡ ꯂꯦꯡꯕꯒꯤ ꯃꯑꯣꯡꯗ ꯆꯐꯨ ꯑꯗꯨꯁꯨ ꯀꯟꯅ ꯅꯤꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯧꯅꯥꯅ ꯅꯍꯥꯛꯅ ꯆꯣꯡꯐꯗꯨꯅꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗꯕꯅꯤ꯫ ꯅꯥꯟꯊꯣꯛ ꯈꯣꯠꯇꯣꯛꯄ ꯉꯥꯏꯗꯅ ꯀꯅꯥꯃꯠꯇꯁꯨ ꯆꯪꯕ ꯉꯝꯃꯔꯣꯏ꯫ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯆꯪꯖꯗꯨꯅ ꯃꯐꯝ ꯆꯥꯅ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯊꯝꯕꯤꯔꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯟꯁꯤꯟꯅꯔꯛꯄꯗꯒꯤ ꯐꯤꯕꯝ ꯑꯁꯤ ꯇꯥꯈ꯭ꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ, ꯇꯞꯅ ꯏꯪꯅ ꯑꯗꯨꯃꯛ ꯆꯪꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯧꯅꯥꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯆꯩꯅꯥ ꯐꯪꯂꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯐꯨ ꯑꯗꯣ ꯅꯤꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯅꯁꯨ ꯈꯪꯂꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯂꯥꯏꯃꯨ ꯑꯁꯤꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯂꯦꯡꯕ ꯊꯤꯟꯕ ꯆꯤꯛꯄ ꯅꯥꯕ ꯑꯃꯗꯤ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯁꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯆꯞ ꯆꯥꯏ ꯍꯥꯏꯕ ꯈꯜꯂꯗꯨꯅ ꯂꯥꯏꯃꯨ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗු ꯄꯨꯗꯨꯅ ꯑꯁꯨꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯊꯧꯅꯥꯅ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨꯗꯤ ꯃꯩꯅ ꯕ꯭ꯔꯪ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯑꯃꯒꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯅꯨꯡꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯂꯕ ꯆꯐꯨꯁꯤꯡ ꯃꯊꯪ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯖꯥꯎ ꯑꯍꯥꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗꯒꯤ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯧꯅꯥꯅ ꯃꯍꯥꯛꯀꯤ ꯄꯨꯝꯃꯥꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯩꯋꯥꯅ ꯈꯔ ꯃꯈꯩꯗꯤ ꯍꯥꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯊꯅꯝꯗꯥꯏꯗ ꯅꯍꯥꯛꯀꯤ ꯍꯥꯏꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯊꯥꯗꯣꯔꯛꯈꯤꯅꯤ꯫ ꯑꯩꯅ ꯅꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯅꯥꯅ ꯅꯣꯛꯂꯒ ꯍꯥꯏ ꯑꯄꯪꯕ, ꯅꯪꯁꯨ ꯎꯔꯦꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯈ꯭ꯔꯤꯕ ꯆꯐꯨ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥ ꯂꯤꯁꯤꯡ 1-2 ꯁꯨꯔꯕ ꯆꯐꯨ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯅꯥꯟꯊꯣꯛꯄꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗ꯭ꯔꯕ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯐꯨꯁꯤꯡ ꯑꯁꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯍꯦꯛꯇꯃꯛ ꯂꯥꯛꯂꯒ ꯊꯣꯛ ꯍꯦꯛꯇ ꯊꯥꯡꯒꯠꯂꯝꯕ ꯅꯠꯇꯦ꯫ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯂꯝ ꯍꯦꯜꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯅꯈꯣꯏ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯅꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯃꯩꯗ ꯉꯧꯗꯨꯅ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯅꯍꯥꯛꯅ ꯇꯧꯖꯔꯨꯕ ꯅꯄꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ꯫ ꯐꯔꯦ, ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯤ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯖꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯨꯡꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯁꯠ ꯃꯍꯥꯛꯀꯤ ꯄꯨꯝꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯅꯥꯅ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯐꯨ ꯑꯗꯨ ꯇꯞꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯩꯅ ꯉꯔꯪ ꯆꯥꯛꯂꯤꯕ ꯃꯩꯕꯨꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯐꯨ ꯑꯗꯨ ꯊꯝꯂꯕ ꯃꯇꯨꯡꯗ ꯊꯧꯅꯥꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯎꯔꯨ ꯎꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖ ꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯇꯞꯅ ꯅꯨꯡꯒ ꯂꯤꯈꯠꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯅꯣꯕꯤꯟ ꯃꯁꯥꯗꯣ ꯏꯪꯃꯟꯈꯤꯕꯅ ꯇꯥꯁꯤꯟꯗꯨꯅ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯒꯨꯝꯕ ꯑꯃ ꯃꯀꯣꯛꯇ ꯇꯨꯄꯤ ꯑꯃ ꯎꯞꯂꯒ
ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯤꯗꯣ ꯍꯣꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯅꯣꯕꯤꯟꯅ ꯑꯥꯏ ꯀꯅꯥꯅꯣ ꯑꯥꯗ ꯑꯃꯨꯛ ꯍꯣꯜꯂꯛꯂꯤꯕꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯑꯃ ꯇꯥꯔꯒꯅꯤ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯣꯝꯗ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯪꯁꯜꯂꯛꯂꯤꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯁꯨꯝ ꯆꯪꯁꯜꯂꯛꯄ ꯑꯗꯨꯗ ꯊꯧꯅꯥꯁꯨ ꯃꯇꯥꯡ ꯆꯥꯅ ꯏꯔꯣꯟꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯏꯔꯣꯟꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯗ ꯅꯣꯕꯤꯟ ꯊꯦꯡꯅꯔꯕꯗ ꯅꯣꯕꯤꯟꯅ ꯑꯥꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯑꯦ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯊꯧꯅꯥꯅ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯕꯤꯟꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ ꯍꯥꯏꯔꯨꯕꯗ ꯊꯧꯅꯥ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯂꯥꯏꯖꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯏꯄꯣꯝ ꯀꯥꯅ ꯃꯈꯨꯠꯅ ꯒꯤꯠ ꯂꯥꯎꯅ ꯅꯝꯂꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯔꯕ ꯏꯊꯛ ꯏꯄꯣꯝ ꯑꯃ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯣ ꯍꯣꯝꯗꯣꯛꯇꯨꯅ ꯄꯨꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯅꯥꯅ ꯅꯣꯕꯤꯟꯗ ꯃꯥꯃꯥ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯅꯤꯄꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯊꯛ ꯏꯄꯣꯝꯅ ꯍꯣꯝꯗꯣꯛꯇꯨꯅ ꯄꯨꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯍꯤ ꯑꯁꯦ ꯏꯃꯥꯏꯗ ꯂꯨꯞꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯎꯔꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯤꯟꯅꯔꯒ ꯑꯗꯨꯃꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯄꯥ ꯑꯗꯣ ꯂꯥꯏꯖꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄꯗꯨꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯊꯧꯅꯥꯅ ꯎꯔꯗꯨꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯅꯁꯨ ꯂꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯈꯪꯂꯦ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯤꯄꯥ ꯑꯗꯣ ꯃꯅꯥ ꯄꯪꯉꯤ ꯍꯥꯏꯕꯁꯤ ꯊꯧꯅꯥ ꯑꯃꯗꯤ ꯅꯣꯕꯤꯟ ꯌꯦꯡꯅꯔꯒ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯗꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯈ꯭ꯔꯤꯕꯗꯨꯗꯤ ꯃꯅꯥ ꯄꯪꯕꯒꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯟꯅꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯍꯤ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯍꯧꯒꯠꯄꯤꯔꯤ ꯑꯗꯨꯒ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯂꯣꯏꯅꯃꯛ ꯀꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯤ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯣ ꯇꯣꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯅ ꯍꯥꯏꯔꯤ ꯁꯣꯝ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯝꯂꯕꯅꯤ ꯀꯔꯤꯁꯨ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯁꯣꯝ ꯃꯥꯏꯀꯩꯗ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯜꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯏꯄꯣꯝ ꯑꯃ ꯀꯔꯛꯂꯒ ꯃꯍꯥꯛꯄꯨ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯈꯤꯕꯗꯨꯗ ꯈꯔ ꯀꯤꯔꯕ ꯖꯥꯠꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯕ ꯃꯥꯜꯂꯤ ꯅꯤꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯝꯂꯒ ꯅꯣꯕꯤꯟ ꯑꯃꯗꯤ ꯊꯧꯅꯥ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯅꯣꯕꯤꯟ ꯑꯃꯗꯤ ꯊꯧꯅꯥ ꯑꯁꯨꯝ ꯍꯤ ꯑꯗꯣ ꯍꯣꯜꯂꯒ ꯂꯥꯛꯄꯅ ꯂꯣꯛꯇꯥꯛꯀꯤ ꯇꯣꯔꯕꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯣꯕꯤꯟꯅ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯅꯥꯅ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯔꯣꯏ ꯃꯥꯃꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯀꯜꯂꯕ ꯃꯍꯥꯛꯀꯤ ꯃꯍꯤ ꯃꯌꯥꯏ ꯑꯁꯤꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯈꯪꯖ ꯍꯩꯖꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯂꯥꯏꯒꯤ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯄꯒꯤ ꯅꯤꯌꯣꯝ ꯑꯃꯗꯤ ꯑꯇꯩ ꯈꯔꯁꯨ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤ ꯑꯩꯒꯤ ꯌꯨꯝꯗ ꯉꯁꯤ ꯑꯁꯤꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯂꯩꯔꯣ ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯩꯅ ꯂꯨꯅ ꯅꯥꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯟꯅꯒꯅꯤ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯥꯛꯄꯤꯔꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯅꯥꯅꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯊꯧꯅꯥꯁꯨ ꯃꯍꯥꯛꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯅꯣꯕꯤꯟꯗ ꯍꯥꯏꯔꯝꯂꯤ ꯅꯣꯕꯤꯟꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯕꯣꯏ ꯑꯃꯗ ꯐꯖꯅ ꯏꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯅꯥꯁꯨ ꯃꯍꯥꯛꯀꯤ ꯂꯣꯛꯇꯥꯛ ꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯊꯕꯛꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯧꯅꯥ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤ ꯑꯃꯠꯇ ꯃꯁꯥꯗ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯤ ꯃꯍꯥꯛ ꯈꯪꯂꯤ ꯑꯩ ꯂꯩꯋꯥ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯛꯇꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯊꯧꯅꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯗ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯄꯗ ꯇꯈꯦꯜꯂꯩ ꯂꯣꯛꯇꯥꯛ ꯑꯗꯨꯗ ꯂꯥꯛꯈꯤ ꯊꯧꯅꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯂꯣꯏꯅꯃꯛ ꯃꯊꯪ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯏꯟꯖꯤꯟ ꯂꯣꯡꯈꯣꯟ ꯇꯧꯗꯨꯅ ꯈꯣꯏꯐꯥ ꯂꯪꯊꯥ ꯇꯧꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏ ꯉꯥ ꯆꯥꯛ ꯐꯥꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈ꯭ꯔꯦ
thawna amadi takhe leisu mafam aduta ingna singna nungaina pankre wari asi matang asida loisinjari aina wari asi pathokjaba matamda soikilan kiba khibik tabiriba punamakna pukchel sawlanga pigani aduga mayam asi ti khudong chadaba khal leibana wari asi gi aroiba tangkaksi khala tenkre masigi damak mayamna waro biroi matong tarakpa wari singda nuai nuai wari kaya amu pudun laksagi mayambu ngasi gi damak di aroibada amuka hanna khurumjari